ikok nona khurumjari ngasi yaifaraba korong numit asigi yaifaraba pungja asida apunba khorirolgi malemgi lupna sinjaduna pangthokjariba thoram sakhangnaba khoriloi mingthol thoram asida saru yaba lembirakliba khwai purmaku taramna okjari ngasigi asigumba chinglemlaba thoram asida mayai tangbalda ngasigi thoramgi phambak thakta lengkhatpiduna thoram asibu thawai hapigadaba ikai khumnajaraba mingoina hangatjarabada thoramgi athoiba lengbirakpa chief guest ki phampham langda lengshinbinabagi damakta former chairman UNLF ikai khumnajaraba ningthemcha sanayaima loinana thoram asibu preside tobigadaba president ki phampham langda lengshinbigadaba thoram mapu oina ikai khumnajaraba apunba khorirolgi malemgi lupki oza waikhom amuchong maitai guest of honors oina lengshinbigadaba oza khagopam khambasing retired additional chief engineer loinana ikai khumnajaraba oza dr lamabam gojendro theater director manipur state kala academy awardee mathang sitna ikai khumnajaraba sitna ngasigi thoramgi chief guest president amadi guest of honors oina lengkhat pinana umidamakta nolokna kaukhatchari lection birakti thoramgi oiba aikoigi sayau isaina phambak thakta kakhatlaga pangthok jagadaba maramna lengsin bigadaba chief guest president amadi guest of honor singna phambak thakta lengkhat pidrigai ki mangoinana sayau isai asi mityeng tabinaba haidana thambirai pukchel chauna gakpigani sayau isai gi damakta kaukhatchage ahauba thoram asigi sayau isai oina pai pumnamapu taramna okchaba isai asi khudol tambigadaba leibak ningba sayau isai amasung sagol kangjai saithaba isai ni pangthok pigadaba isai asibu ngasigi mifam miyam thoram asida khudol tambigadaba yening pol cultural center takyen imphal east ki apunba saisakloi singni sayau isai khudol tambinabagi damakta kaushinjari lengkhatir
Hãy subscribe cho kênh Ghiền Mì Gõ để không bỏ lỡ